online Manipur YouTube channel asbing birba mayam pum nam ko amukah na daram moksari han badam na Maruoiba pawa mabde thamjage Nupi Anida FAJADABA THOUWONG CHATHAKHIBA MAYOKTA CBINA LOUKHATPA case ki charge THAGTLAKLE Kuki militant sing na mitai do unsun dona me ahum dagi tamthirba lan CHATHAKHIBA numit ki hek thangnaba me mari da nongpok sengmai PS ki manungsan ba mafam amada yamlaba miyam ki mob amana Nupi Anida FAJADABA THOUWONG sing CHATHAKHI haibagi matang da police na case laukatlaba matung Central Bureau of Investigation CBI da sinnakiba dagi agency asina CHATHAKHIBA investigation doisila duna case asigi charge sheet Guwahati da leiba CBI ki special court amada submit tawrakre hairi agency ki pauna haibada charge sheet aduna miyoi taruki mathakta accusing ni haiduna maral siri adum oinama case aduga mari leina miyoi khara police na phagat kiba laikhrabani paugi agency asina makhatana haibada me mari da miyoi lising amarom gi nongmai amadi kuchu kulai sing paiba mo amana kangpokpi district ki B Painom Kulda Sangsilak Yum Sing Mai Thaba Amasung Kunja Sing Hat Pagaloin and a pot chasing Lut Tauki Amasung Nupi Sing the Sathidaba Tabuk Sing Chathaki Hairi Adubu Nupi Anikakta FAJADABA Tabuk Sing Chathakiba Numit Adugi Video Sing Hoki July Taragama Panda Bahiril Oirak Padagi Lebak Asi Kaktanatana Malim Gimiam Yaning Daba Pongdor Kibani Supreme Court of Indiana Fawa Tauduk Adugi Matang the LOUKHATPA case Adu CBI da Sinana Bakangan Kibani Hairi Tauduk Adugi Matang the police no LOUKHATPA case Marilena Mio Kara Fagat Pahukrabasu CBI Gimaika the Makatana Tauduk Aduda Sienaba Mui Singi Masak Kangduk Naba investigation CHATHAKLE Hairi Aduga Tauduk Aduda Sienaba Mui Singi Matakta gang rape murder Amasung criminal conspiracy Yaunu Nupida CHATHAKHIBA Chatpagi Marilena Logi section Sing Charge Taudi Hairi Wafam Sing Asi CBI Gi Maikai de Gipongduk Pani Hairatuna Tauduk Adugi Pautaba Lebak Asigi Chief Justice DY Chandrachud na case ama LOUKHATKIBA loinana union amasung manipuri lingakta Tauduk Aduga Marilena Tabuk Sing Kudakta LOUKHATNABA Pautak Piki Hairi Panbay Abadi Tauduk Aduda Senaba Miyoi Khara police na Phakiba loinana Manipur gi miyam Maruoiba Tampaki mitei sing na su Tauduk Adubu yaningdabagi khongjang sing sanction kibani masigi mathakta police na Phakiba Miyoi ani gi yum phawo khoisaunarba nupi sing na akaya toi thokan kiba leikibani aduga mathangi abdarasna Barishna Courta Anticipatory Bel Pibiyu Haijarakle Thasigi Taraga Marigi Numidang Athengbada Sega Road Khairakpum Lekai da Leba Miyoi ama namduna faraga punana honarakpada Lekai gi miyam sangsintuna nakal ani gi marakta muknarakpada mi faduna punana honarakibasing sing adugi marakta gi miyoi kharna nongmai kapsil lambada nupi yauna miyoi manga sokiba thaudoki matang de Imphal PS na laukhalakpa case ta gi Bel Pibiyu haina hana BJYM gi president oiramba Manuoiba Barishna Courta Haijarakle thaudok adugi matang de police na case FIR number 814 bracket 10 2023 under section 188 307 306 364 34 IPC ki amasung 25 1B arms act register tawduna LOUKHATKIBani case asidagi mahakpu anticipatory bail Pibiyu haina uripok Chairap Court Complex ta leiba District and Session Judge Imphal West ki Courta prayer tawrakhibani mahaki prayer matung inna court asina anticipatory bail case number 79 of 2023 LOUKHATKIBA loinana mahakna anticipatory bail Pibiyu Haijarakle asiga marilena court na police ki maikai degi report pirakna bakhangan kre police na report piraklaba matung da mahaki prayer asi khananabagi hearing tha asigi kunga tarukta pangthokani hairi panbay abadi case asida senabani haiba miyoi ani police na faraga numit tarani gi police custody lauduna wahang pohung CHATHAKLE bani adum oinamak thauduk asida sizinakhiba nongmai sing yaunu atopa senaba miyoi sing phagat pangamdana leirakli bani aduga mathangi update asina district tareta combined force na combing operation chataduna kusu ku lai kaya phagat kre kuki militant sing na nongmai kapsil lakpadi leptri mamang thagi kunithoi chief minister secretary ki thokiba seron amada numit astagi parga numit trang mani gi manung de state asida lanai miyoi net dragon kanglup kharna pairiba illegal nongmai sing pikhalak na bakhangan kibaga loinana kariguma matam asigi manung de pikhalak trabadi combing operation sa thargani haina mangjauna lauthokraba matung de illegal nongmai sing suna pikhalak tabadagi combined force na mafam kaya da leptana combing operation sa thaduna illegal nongmai sing leptana phagalak labasu ki militant sing na singthakta Saba Makhoigi bunker sing dagi nongmai kap tharakpagi thabukti leptre police control room na ngasi thorakhiba seron amada ngasi su Imphal East Kaksing Bishnupur Rasanpur Thawbal amasung Imphal West ki tongan mafam singgi vulnerable area sing the combing operation chathari hairi CHATHAKHIBA operation ki manung channa Imphal East district tagi azol rifle ama .303 rifle ama SMG carbine ahum stand gun ama .9mm gi pistol ani yauna nongmai nipan maru humpugani thoi bomb taraga nipan country made local bomb launcher ama wireless set ani
tube launching ama smoke grenade ama amasung bulletproof jacket manga fagalaki hairi Churachandpur dagi Old Dumpy Village dagina .9 mm ki pistol ama magazine ama local made single barrel ama .12 mm borgi maru ama heavy caliber machine gun ki maru kungamathui fit tara sangba mortar ama country made bomb ama rocket propellant grenade ama fagalaki hairi Imphal East district ki vulnerable area sing CHATHAKHIBA operation ki matang da phangba pauna haibada ngasi nongalam dai pung ani makhai tarakpatagina ayuk pung banga ga minute nifung afabuda police ama sung central force ki combined force na yum marfu da sangduna thi humbagi thabok sing CHATHAKHIBA ni hairi adum oinam ayuk da district asida combing operation CHATHAKRABA sung ngasi nungtin pung manga tarakpa adwai da yengang pukpi gi uyuk sing gi mathakta saba bunker sing dagi santi khongbalom da kuki militant sing na nongmoi maru tara rom kapsilakre hairi adum oinam mafam aduga na laiba central force ki sing amasung khulngak pasing gi maikai degi khut handuna nongmai kap khide hairi kuki militant sing na nongmai kap tharakhiba mafam adu yengang pukpi gi uyok sing oirabasum mi ahum dagi lan hek horakpa dagi makhoina bunker sing sajanduna laisilakli bani makhoi gi bunker sing aduga santi khongban ki marakta lapnariba meter samga rom dagi nang ngasi gi thaudok adu da asok apan amata yaukhide hairi adubu pause asina Imphal East district police ki SP da hangkhibada thaudok adu ngasi nungtin pung manga rom tarakpada thokibani nongmai kablok khiba adu singi manung hanjinba mafam dani mitei kullomda kablak panate nongmai maru manga rom damang kapthoktuna makhol tahan ba amasung makhoi lei haiba khangan bagi mawong dani hairaki panbe abadi ngarang su ayu angan ba pung mari khara helakpada kaune khullom dagi thamna pokpi mitei kul sing tamna kuki militant sing na nongmai kapsal lakibata natana ngarang nungtin pung 3 minute 39 tarak padasu amuk hanna nongmai maru khara kapsal lakibani hairi aduga mathangi update asna congress na miyoi manga anticipatory bail prayer tawrakle thasegi taraga humdoi political party taragi lusingba masung thongmi sing na congress bhavan dagi ras bhavan tamna satuna memorandum ama pisin bagi khongchata police ka thongmi kharga muk naki haiba thoduk tugi seat PS na case FIR number 6210/2023 lokar aduna mahiroi manga yauna NSUI gi thaupu ama phajinduna makhatana police custody remand lauthaduna thamlingai gi charakta case asiga mari leinana police na mayum da thirambagi fagalak pa yai haiduna party asigi miyoi mangana district and session judge Imphal West ki Courta makoibu anticipatory bail pibi naba prayer tawrakre adum oinam court na ngasi pi kibu order ri matungina anticipatory bail prayer asigi hearing pangthokna bagi damakta city PS ki OC degi thasi ki kunga taruk phawbagi manung da report pikhalang naba khangan khre numirasna congress ki miyoi manga asina tawrakliba bail prayer asigi hearing pangthok lagani hairi panbe abade makoi manga khakta natana atop miyoi kharsu case asiga mari lenana anticipatory bail gi damakta prayer tawrakpa yari hairi aduga mathangi update asna mitai gi asi bhaksang sing kotuna putokpi yu kuki gi haksang sing chulobi yu ownership peace and integrity Committee on Tribal Unity Kotuna Rims amsung Jenims ki Mirel sangsing da thamlakli kuki ges asi baksang sing laujage Haijarakle asi yai adu mitai sing asi baksang sing amadi mafam khangdana mangkhiba kaya dusu kotuna puthokpada matheng pangbiduna sinna biru haibaga loina mitai gi asi baksang sing sinna birakla badi onasi haibada Peace and Integrity Committee PIC na mateng pangani haina phongdokhre wafam asing asi kyamgai machai bungo khagem bagi laifam da pangthuki pawgi mifam amada PIC ki convener singakham megachandra na phongdokhibani magna makhata na hai mi ahum dagi CHATHAKLE irang sida mitei gi isa inaw kaya thiba khangdana lairakli bani aram bagi angang sing amasung mahiroi sing yauna ngasi phawbuda thiba khangdaba yauri maram asina kotuna makhoi gi mafam sing oibani na thiduna puthok pibada mateng pangbiyu aduga puthok laga aikhoida sinnabiyu mitai gi haksang sing sinnabirak pataraga de PIC na su rims amasung jenims ki mirel sangsingda thamlakliba kuki gi haksang sing thinabada mateng pangjage hairi sing amasung tamda leiriba yelhung mising na su amaga paw phawdok naba watpadagi thorakpa nungaitaba wari watai oirabasu pukning phatharaga laibinaba mahakna apil tawki hojikti tonga mayam thorakli narco terrorist na CHATHAKLE lan assisting amasung tamda leiriba yelho purup singda sathaba lan oibana narco terrorist na hu kam sinbagi khudam phangi ching amadi tamda leiriba machin mana oiba singna paw phawdok naba watpagi mongda hekta sathanaba su tawgumsi sahi lising ahum hena laminaraklaba machin mana oibagi wakhalda phathamina si haiki amoromda ngarang kyamgai ki apunba mifam amada pangthokre mifam aduna warep khara laukre yangai ginini pan paningol chako basi kyamgai nupi chawkhat thoranglup amasung PIC na koleba mafam singda saruk yadaba awa ana taraba relief camp singda leiriba singi awabada saruk yaba oina ningol chako bagi thoram pangthoklaroi ani subada PIC na koleba mafam singda Diwali oirabasu bombra thabna singba amasung
लगाव सानबना चिंबा तौबा यारोय अकन मिटिंग चंगनी मसिदा थोरकपा फफतगी टेक्जाक मसा मसाना पुगदबनी हाइकी पावी मिफम मसिदा सरुक याखिबा क्यामगै नुपि चौखट थौरंग लुपकी वाइस प्रेसिडेंट मोइरांगथेम सोबिताना हाई मे अहमदगी चथरकलिबा लांद लैखिजबा अमदी अवाना तादुना रिलीफ कैम्प लेरिबसिंगी येंगलगा क्यामगैदा लेरिबा मियामना हंदक सहीगी निंगोन चकौबा थौरम पांथोकलगुमसी लोइना लाकदोरिबा दुर्गा पूजा कुमैदसु बोम्बुला थाबिकनु मरमदी अहोबा मखोल अमा थोकपदा मियामना मिपाइनबा मतम ओइबनिना दिवाली ओइरबसु बोम्बुला थादुना अहोबा मखोल थोकलगा लांगदुना फेस्टिवल पांथोकपा असि क्यामगै मैकैदा तौहंदनबा वरेप लौजरे हाइरी